Apunbagi Shaktam Sagtapada Comrade Irawat Amadi Comrade Irawat ki political journey Haiba HIRAMDA NONGMAGI OIBA public discussion ama All India Youth Federation Amadi All India Students Federation Manipur State Council na SINDUNA Manipur Press Club ta PANGTHOKHRE. Thawramaduda AITYF ki former National President Laishram Sorting Kumar, AIYF Amadi AISF Manipur State Council ki advisor Larenjam Sumatibala, AIYF ki acting president Sorokhaibam Ingotombi, ASIF ki president Chitranjan Konthauzamna mathang sitna athoiba michunglen oina saruk yaki. Thawranga mari leinana lamyan be hizam Irawat ki photo da haikat lekat tamduna comrade asigi mafamda ikai khumnaba ullaba matungda All India Youth Federation amasung All India Student Federation na punna semba Joint Committee na puthokpa Comrade Hizam Irawata Architect of Modern Manipur Haiba souvenir ama phongduna miyamda khutsinakhi. Thawramasigi mari leinana committee asigi convener Ahanthem Peter na phongdokhibada Iramda masida hojik masagi oijaba thiba luchingba saba mina masing hengalaktuna luchingba saba makhum uppa mioi kayama leibak nungshiba saduna thoragli masida natana leibak nungshiba saba luchingba saba mioi sing asina amuk iramdam asigi chawkhat thorang tawgani haibagi mingda politics toksilakpa masigumba mayam asi organization asina kupna yengduna iramdam masida asengba luchingba thirakpa matandadi asengba luchingba asi Hizam Irawat asi oirambadagi organization asina mahaki matangda nainaduna lakhi adubu asengba luchingba asi mapum faba wari amata school college singi syllabus ta hapiramdaba thengnarakpadagi committee asina mahiroi sing amadi miyamda lamyanba Irawat ki wari asibu mapum fana khanghanbagi pandamda souvenir asi puthokpani haiki.